you guys dating? Eye contact makes the heart go bip bip bip. Wangthui ki khonjel da tabada mangak ani do tabli leithurak tuni yenglei. Wangthui ne miji khatchilakpada hairakkiba wa do hojikta da wakhal tarakladuna ani do fatfat handoknei. Kagemba tumin leithoktuna chatkre. Wangthui na nanga mai chanakidraba mi siga aduk chikthana wari saribudubu kaino. Salangan basupagi dathore. Kanam leitaba tanja yengaga nungsi tenjei do chiulam kapsan banidana. Hai nai salai khangnong nokthore. Wangthui sugalak tawi. Yam hanggoidro. Samjai hanaga mana khidri. Wa ingang khidri. Maruoina mahaki macha khagemba amadi nungsigi mamangda lepa ngamlaktabagum tawi. Macha ani siga mayongnadanaba haiduna yum makhada suklai leirkhidre. Numit adasu Samjai yumda leite. Madugi khudong chaba lauduna khagemba kanadasu hairamda taklamda mapana lingkhatuna senariba old age home aduda mathanta lai. Mafam ado hek yaubaga khagemba pantharuba tawduna home adugi room ama koithi thiba hore. Kona thangda fanglabada khagemba tabli ka aduda changlei. Yamna so ahal nate yankai manga muki jahi lengani adabu yengbadadi aduki matik ahal loiraba jahi yamlaba misak amagumna tawi. Pokna pungongoraba hatpidraba samdo phari leiri. Manjuna raba purit amaga machu waw thangnaba khongrau dumaga aduna sehena ahal mankibani. Single bed tuda sangrung sang hibliba nupa adugi manakta khagemba Kungthang makul thokhandana changsinduna phamangda leplaga tumliba ahal adugi mamaidu muna yenglei. Pocket manungda yauriba group photo adu puthoraktuna nahunana mugengi. Ahal dugi mamai mapada photo do thangjinduna thamlaga khagemba karigumba mamanabra khanduna yengi. Photo da muk ahal dugi maithungda mu. Asumna yengba loiraba matungda khagemba photo do hanagi mafamda hapchinkhraga tapna kawi. Ipal, tabro ipal. Uitharuraba ahalado mamit panglakladuna khagemba da yenglei. Khagemba nokfetawi. Ahaladuso tapna hogolaktuna makhong yanthaduna phamlaga harau kauri. Kuireda isa ukhidaba napadi yaurapra. Baba yaurokti itomda sum chathorakpani. Kai hainingba leigi chabo. Hainingba hangingbadi yamna lei. Ipal na khumningoidaba khaktanida. Hangu ipal khumge. Adudi hangi ko ipal chumna khumbiu ko. Ahal da nokthorakle khagemba na hanglei. Ipal ga aikhoi baba ga si thaina dagi hongna yamna luna tinarapro. Thaina dagi natte. Marakta kona thangda thengnarakpani. Hojiktabu phajana nangna loinarakpani. Hanadi kaupho kongnarambe natte. Napase nanga zamane. Wala ngangandi mi kauna ngangnagandi. Oh, adudi ipal na home sida leiraba matungdagi khangnarakpoidura. Adugi mamangdagini. Ngai khune karigino nangna hangliba wa mayam sibo. Sum khangningduna hangbani. Ado ipal gi mabuksu home sida leibra. Kuireda mahakti leikhidaba. Kamdongna leikhidabano khangbro ipal. Ningsingaroi sida saibungo. Khagemba wa makhayam na hangningi. Khangningba ma leibada mamutana khangdriba phawba takhatuna hangdradi yadaba khagembani. Adubu ngasidi pungningi apambadu phazalaga wa makha hangbagi mahut tamna hogolaktun hairi. Adudi ipal nacha muk thokhrage. Chalo toina lauko. Aldo dumak magi kada lehore. Khagemba kanada suke shwairamdana gate ki wang malankre. Salaingan bagi yumdani numidang wairumgi matamduda leisna sumang thelongda kochet chatuna mayum maikeido yengsinduna lei. Mapuroi chinglaina mangonda famduna hisab holi. Gate hangduna gari thaujalakliba machabo makoi animakna yenglei. Salaina mangonda hekakhalakpaga leisna na mabu kaurai. Kay hege
Hamu, napagi nakanduda wari sasi. Tandi talabani, adu salai pamthari. Nangi nahangi namanabido maming kay haiba. Nungsi palakpaduda salai nganba mihunchong bahuri. Nungsi. Nahan masayam nangamkidabadudi hauzik phare haibro. Phare, kishu daudre. Adum na tawgan bra he. Oh, khra tawgali, masa khra phate. Kadai dagine ba mama mapagi mingna kari kawa. Salai nganba mama da khangingin lei. Kaygino adukumna hangibade. Haima, isagi marupni hangba yadro. Atopa marup ani dudi hangdraga ma kaktama hangidi kayge. Laisna khumdi chinglaina marak thalei. Tinari nena namanaba ani hum khaktinai. Marak tuda yam close soina nupi na hati nagano. Nupi di tinaba yadro. Hey, nang angang natrabani ne. Hauzik atopa nupi loina bagi matang natri. Nang luhong dorabani ne. Salai ngangba khangboy lakboy pukhagali. Laisna khara saurapna mapuroi badi yengi. Miding duda chinglai makha tadre. Magi hisab subududa mai onsin kre. Kaino aise, kaigi luhongba. Hauzik ay luhongbagi matam nate. Aigi punsini, aigi luhongba luhongdabagi matang isana decision lawjagani. Piklingay aigi kaishu khandana hundoktuna lamna thambir. Aduga huziktada prapap thoklaga aigi punsida kuthingjalakpadi yar. Chinglai da tap oktuna khumlai. Kariya, nang adumna khumba ngamaba. Aikhoina nang hundomaga koiba langba chapro. Sel talini ne, sel. Sel tanba kyam wai. Siki ama tandriba nangna khangba ngamgadaba nate. Nangna seliba chariba leiriba yum tammiba nei khudingmakto aikhoina talaga pusalakpa natro. Aikhoina sel tanba lamna chatlamdrabadi nangna tongliba gari sisinariba paisa kadaidagi lakadoribano. Mapata saugalakpa chinglai wa mayamdo laisnana pathatlaga machabu chingthoktuna puthokre. Aduga them naudun hairi. Asawa nang pabungse sauba yadabani tension leiba yadabani. Nang maga managano. Adugane luhongbugi wafam aduda kaishu leiba natise. Chumnata nangbu pakhang phare yumgai palaga thabaga makai matauksilaga leiba matam oirakle. Langphang ngauduna panglei leibado yararoi hairibani. Sida nangna lana lauriba karigino. Ima pabungna tahonningliba khuding matang chana ina tawrakani. Aduga aigi personal life tadi khuthingjinbirakano. Hoine ima khangi. Salai nganba saurang mairang nana magi katamna kakhatkre. Laisna sauna jangsilaktuna mapuribagi manakta phamlaga mathang chari bro pabungi wado. Ingna tapna aikona wari sage haijaba natro. Isane asi mitop nati. Mama aina themlaga loina oithokadaba ngaktani. Hojikti pabungna mapatta saugatpadagi haiba yadaba wasu haidokre phajaredana. Laisna na ngangakpadudadi chinglaisu tumina lashinkre. Laisna wakhal chama khaladuna tumin unglaga phamli. University dani salai nganba wangthoi amadi nungsi class of lay haiduna tumin machi amada wari saduna phamli. Nungsi su ukha amagi urumda phamlaga ananba upambi aduda ngathaduna leiri. Wangthoi na hare ibem nangna nupi ne hai sadana tawrisibo kari kanarigi. Namanabi nupi amata sutinade aikhoini aduga khagemba natana. Nate nupa ngakta tinarisibo nangbu kamai tawbu nupino. Kai hainingino nangiduna tinaragumse hairo. Tinadabanabu pharanida. Nanga tinayena namanabi ama aikhoigi sembirakani haisu nate. Salai dawna nupina koidan tanarakpra haisu tanarakta. Aikoi su nupani na amuk nupi kaido koininga ini. Nungsi wangthoi da paina yengamaga taningdre haibagum Bluetooth earbuds do nakong animakta hapchinduna isai taduna mamita tamna ushilaga leithokre. Kana hofam leidrabada wangthoi salai nganbada mo onsinduna hairi. Khangbra salai nahane aikoi ine hoigi yumda thabak amagi chalui. Numito aisi iruga nanandu thoga khra post tarapna chalureba. As pap ki masak niko pap ni pura sak naga phaji sale post naga ta sale gari achobu dumaga thauraga chatpadudadi is adai da leiramba leisabi dai maudagi hendoraktana san phau yauna tana salapoi wanimi san du sune amom ne heba salai nganbadu sum tarambadagi nokthorei san amomna love at first sight toksileiraba
Hoine, I have to dine. I subakat pulakpoy, garido, kana thorgala edana. Mado tanabang am the lehor. Yum your nungarectable sidiba. Hoine, garido da tokakala amadi, sangom do isu karbarto bukanani. I would parin, Adonako. Handaksiam Gantana, why sang a labor man gum to the pico drabo. Winning dreader. Who do sit on a grabo? I know where upon the piecing given Mamma looks it over the lair. Nang na quaven the piece, amata queen chete, pay the bo. Nangilab say, Pagiam died. Nang would I say, the people winning of Hawkidam. Wang toe, the sing Hira. Pay no hidebo. I nupi makal koriko. Nupi unabaso noigadum chaligo. Koiriba nupi singduso matam siga chunaba phasabi matau leibi mahung tabi nupi da nupi oibi awatpa mata leitaba nupa khudimangna pamnabi ngakani. Adubu kaigino khangde. Aigi mitsina ngahag yengba nungairubage wani. Thamoi manung yongna amata nungsiu yadri. Nungsibasa tasengna kamai tauge haiba ai khangdri wangthoi. Adudi nangna nan kai nupi korise nungsibagi koibana lamdrene pambagi koiboirame pambudusu kuina chati wangthoi ai domta momok hangoiba phore aise playboy gaido oirabra haina khalli madumakti ai oiningde migi thamoi thugairaga pap langsin badudi ai pamde adubo laibak phabana aina koirapun nupi singdusu aina tabanu pamamam loina leirba ngak toirame nungsiba kaise phagidai ko wangthoi Simadi ay sing na khangi. Love at first sight da thamoy daklang na phone mangaba nupi malagtri kay nang nungsiba masak khangar. Love at first sight di ay nasukta thazari wangthoi. Kay gya Love at first sight ki phasa nungsiba da epic level yoba novel mayam am lai sini. Salai ngan ba nokfetong na khumi. Ay di novel ki character na ti. Novel ki love story da ay ki love story na ti. Oi basapam Love at first sight habise khanghobu nate midiyeng amada mikup amada phaurakpa nungsibado mikup amagi manungda swayamo bangwai haininga leite mathung maram khangdana thamoida phaurakhiba nungsibado mathung maram khangdana adum mangkibasu yaina madugumba kuina chattaba nungsibado ai pamde adudi nangna pamisina kari karamba nungsiba aina pamisiro wangthoi mangak nomi Salai ngam noklam bado chaple paga mamai tapna leithuri nasai degi maga mayok nana u amagi makhada mamit ushinduna isai taraga leiba nungsibu yenglei mabu yengna salai ngan ba wangthoi gi pakhun pirei hana wainaraga kona dinaba ukjel thamoi masang munna khangnaraga amana magi awaba nungaibada saruk yaminaba waminaba kapminaba Nungairaso puna nungai minam. Magi so igiso amana magi ason bana karino akan mana karino munna khanaraba. Aigi waraba matamda lingdana leibikiba. Aduga magi waraba matamda so aini inthom bangamdana lingdana leiba ngamba. Adugumba aigi imi oina itum ko inina dana leibi mahakta. Aina thamoi sengna nungsiba ngangani. Thaduku sungangam. Aduso amamba marakta mangkiba imi do nate. Aigi Wakhal sida ungduna dum laiba mami Wakhal gi mami do ohining Hagi zugai pangtaw tong narambadagi salai ngan bana series khangoi oshilapududa wangthoi salai de khangingenge aduga wa salai gi machindagi tarakani haiba wangthoi ne sukhan khalude salai ngan bu huje phawba magi mining nungsigi tumduna leiba maithungdudagi handoktri wangthoi so salai gi mining dugi matung induna chalubada nungsigi maithungda tai wangthoi thazadabana mamit lakthorei salai nganbagi thamoi nungda tasengna takiba saktam wakhalda leiba mami ase kanabuno haiba hojik wangthoina mayek sengna khanglakle aduda da wangthoi mamai nakanamada laithoraga nokfetabi magi nungsibu asum yengduna leirambadagi salai nganba mana phamliba mafam adudagi tapna hogolaktuna nungsigi manak tamna jangsilei Matam aduda nungsidi isei daduna sum uirambadagi tasengna tumthakraba matang oibazani phamidugi nakanda leiriba makhada tadawgi yanthaduna leiriba begado salaina tamna lokhatuna
mapum chana thangi. Makuna komli pairiba patambakta screen on tawduna leiriba phone du damu meeting thamlure. Isai marak thana YouTube ki ads laklibado salain uraduna makut khudombi aduna tapna skip button naduda namlaga tharamba isai do resume tobirei. Adudagi amo salai nganba magi maphamda laktuna wangthoigi nakanda phamlare. Tumina leiba walo sinba hitaba wangthoi nei thokhek tahari. Nang ekhoi nuksise nuksibra. Salai nganba mong hada satkhum lei. Nungsiba haiba wahi dumakso pangonda yaruri. Nungsiba pumbadugi hurakpumse ekhoi nungsi noi khre wangthoi. Atai lairi nang khagemada ibai ko bungamadro. Khagemada nade magi damangni hairadi ladu manba nangonda phau ibai ko bungamni. Kariya aibu karamba angle dagi yengaga ladu mali haiba. Oh phai phai ekhoi nungsi nangonda pibai waliti. Mabung ngai ama ichau chaunali aina piraroi. Adudi ekhoi nungsi gi damaktani hairadi mabunga phugainaraga machunupi setana lorpu sungamakani.